Education Department Engineering Wing ki wathok asi AIMS ki thomi sing phabana waroishin purakpa yaroi haina apunba ireipa ki mahiroisan panglup ki President Humuzam Romen phongdokrei. Mahakna makha taraduna Manipur Government ki Education Department Engineering Wing ki matangda asoiba aranba kaya chathare haiduna hairuba amadi wakalubada Laingakna aranba sing asigi mathakta action amata lokhalaktabadagi AIMS ki thomi singna Engineering Wing ki office so lonsinbadagi Manipur Police na AIMS ki thomi singbu fazin khiba thawong asi yamna laibak thibani haiki. Charangpat Gram Panchayat ki manung chanba Charangpat mayai lekaida pukri tawkhibagi leibak lowba yani yaroi haibagi wahauda Pradhana miyamda nongmai kapki haiba adu yumpham yaungdaba aranba wafamni. Pradhan khut thaduna attack tawrpadagi masa kanjanaba makhada nongmai kapkhibani kanagumba amatada attack tawkhiba leite hairi. United States na Chinese ki mobile application TikTok amadi WeChat ta athingba thamkhrai. US ki National Security da akaiba lei haiduna mobile application sing asi hayeng numidangdagi athingba leiragani. US ki Commerce Secretary Wilbur Ross na phongdokhibada app sing asina US ki National Security Foreign Policy amadi economy da chauna akaiba leibadagi athingba asi thamkhibani hairi. App sing asi hayengdagi Apple amadi Google dagi US ki oina thinglagani. Seba Saptaga Mari Lainana Chayola Machumna Chathagadaba Humdra Suba Prime Minister Narendra Modi ki Mapok Numit ka Mari Lainana Ngasinone District Kasu Uchara Kya Thaduna Pangthokrai Palan Thauram asigi mapung oiba thauram Rangkung Part 1 ki Community Hall da pangthoki. Thauram aduda BJP State President Professor S. Tikendra Hanegi President Mainam Borot amadi atai party ki maru oiba member kayana thauram aduda saruk yakhi.